खुरुमजरी ISTV पाउमियंग ताबिरबा सिमुतराम नोकचरी पुजुमरोइबा पाउ सिंगी डिस्ट्रिक्ट सिंगदा अनोबा सब डिविजन मंगा नौना हांगदोकनाबा कैबिनेट ना वारिप लौख्रे All political party na center da taksin bakanaroi MLA humphumna ILP chana hananaba taksin biu haina BJP na phungdokre amadi Central Educational Institution Amendment Act 2012 ki matung ina MU da mingchan bagi reservation policy chana bani haina VC Professor S Nandakumar Sharma na phungdokre hauji apungai bapau ngasi phangkiba state cabinet mi famna singi district singda administration da hena kudong sana bagi damak anoba sub division manga hangdok pada ayaba pikre nungthil pungani tabadagi chief minister Okram Ibobina chair logduna pangthokiba cabinet mi fam masigi matangda Manipur sarkar ki wangang loisu oiriba education minister Moirangthem Okendrona cabinet na kupna khanaraba matungda sub division manga asi nauna hangdok na bawarip lawkhibani sub division sing adudi Sanapati district ke manungchanba Mau sub division amasong Bungte Chiru sub division Ukhrul district ki Lungchong Mai Phai subdivision Churachandpur district Thangting subdivision amasung Tamenglong district ki Hauksong subdivision ni Mau subdivision ki apunba mising ase lising yang khay mathoi chama kunthra nipani aduga masina kongadaba apunba khul masing na tara humdoi ni hana tadubi subdivision ki manung chalambani Lungchong Mai Phai subdivision ki oiba khul kunipan gi mising lising ni funi thoi jamri yang khay mathoi ni masi hana tidi block oina leirambani Thangting subdivision gi oina khul chama kunmanga gi mising lising kuntaret chatwat kuntrani masi Churachandpur subdivision dagi khul humputaruk amasung henglep dagi khul yang khay mapan khaidok tuna semgadabani Hauksong subdivision gi na khul tarataruk asigi mising lising taramari chama kun leigani masi hana Tamenglong subdivision gi manung chalamba khul yang khay taruk tagi khaidolakpani amromda Bungte Chiru subdivision asina SDC Kangchup Circle gi manung chalamba khul chama humphuni thoidagi khul kuntaret khadoklaga semgadabani masigi apunba mising na lising tarani thoi supna humudama thoini anoba subdivision sing sembagi wafamasi maru oina kunja singna makhoi gi darkar oiba scheduled tribe certificate income certificate amasung atai darkar oiba che sang sing lokthoknaba honabada district amasung block headquarters sing da chatpada laman bana thengnariba khudong chadaba sing kokhanabagi damak lokhatpani ngasigi mifam asina additional government advocate ki from mari lobadasu ayaba piki posting adu class 1 gazetted post oibana MPSC ki khutangda logani haina minister na makata ki ILP gi sugi matangda all political party na center da chatuna taksin bana kanaba fangloi MLA humphuna Delhi da chatuna taksin biu maduda BJP na pangba yaba mateng pangge haina party sigi state ki wangangloi RK Sivachandra na phongdukre Itaipa su tekla iba party sigi office ta pangthok pa pau gi mifam amada mahangna makha taraduna ngarang chief minister secretariat ta pangthok kiba political party singi mifam da BJP gi oiba firep mayak sengna thamkhre ye tarawm dina saba committee ama semkiba si aphaba khongthangni adubu committee asina Delhi da chatuna dakshin badi kanaba phangbai mamangda committee kaya laikre dakshin badasu kanafam laikhidrabani Committee asida ILP chana hanaba khongjangda saruk yariba lupsing yahonnaba BJP na taksin ki chief minister na su yahonnaba honagani haiki center da UPA na panba matamda Ministry of Home Affairs tagi ing solution ani tarani thoida Manipur da ILP chana hanba yaroi haina je tharak tuna khangalakhiba leire phiba maduda Manipur gi MLA singna center da taksin khiba lekhide Housing su miyamgi mihut oiriba MLA singna parliament mi fam tatharingai manung asida daksin binaba honabiu amaramda ILP chana hanba khaktana yellow mi sing mapung phana kanba ngamgani thajade ILP gi mathakta lamdam sida chanariba land law sing samdokpa amadi anoba chana hanaba honaba tai Indo Myanmar border romda haijilagli ba mitop sing asisu yamna maru oi masi check tawba darkar oi Haujik sathariba miyamgi khongjang asida BJP na su angam mathakta mateng pangnaba honagani fajin kiba ima sing condition amata yaudana ba honagadabani police na ka henba thong chathaba yaning de hari Delhi da koi political party khara hekta chatlaga mayamgi si namdhanaba nemdhanaba mong da chatlaga tawsi BJP gi oina pamjade aduna chatpa targa su subject to the mi mayam ama akoi akhanga hi joint action committee da lairiba expert sahi tramari tramga issue si deisa sago nadana laba expert mayam ga kari tawsi ge si tanar ga kari phagadaw no du tawga chatpa du da koi lep
Manipuri University ki mahiroi singna hojik admission gi anoba reservation policy chatnaba yaroi haina khongjang jangchiliba se university asigi authority na hekta chanahan benate Central Educational Institution Amendment Act 2012 ki matungina reservation policy chatnabani State University oirambadagi Central University olaba matung ek asi tangka kayada amend tawkhre haina Vice Chancellor Professor Aisnanda Kumar Sharma phongdukle 31% ST the 15% SC were Kalasi. Ado the OBCD, the white 31 the OBC 4% the way 50% again the result of Yaki. Masigu Baki Exi Sananaba, a boy, Yozisina, instructor of Adogoloinana, a boy, Lenona, Sibregan Manipur University. Governor of Manipur na masi hanasu noina kaino to implement to masi togi mathau tai adu danatana masi sana dabadi university na president of India na pirpa essential ba next island to mai to maduniyo mate ISTV News gi team amaga Manipur University gi BC kada akhanana unaba mada mahakna maka taraduna mairoi singna makoi gi davi fangnana ba sangselakliba khongjang mari lenna haukiba August ki tang mari dagi Manipur University da maithabu gi khongjang changchilaki maka tanasu warden office om thugaiba kaya yorpadagi mari lenaba Manipur gi governor na chingbada pau pibadagi yawasi control tongnana ba Manipur sarkar na situation asi laksinana ba security force thajinduna tear gas cell amani kapki maduda Hiroi Anihum Wantaduna, Karasoki, Makosing Dugi Pivam, recovered Toduna, Mayum da Tinkre Haki. Masidi law and order situation, we request the government of Manipur. We request the office of the visitor and the governor office there. The price of my advice looks like. And the request of the university, the state city, Sada city, Parza city, property in the university. Adu basi property na bi sendina ba ya koina request of seven maduda kachita ya koina kariani ni kala dia gas ko ta so ko na ya ko to ya koina wa jadi university ki art ko ta mo ni na yem da sam se puna mo ko na se Nagalamromda Manipur University asigi hostel single leriba Mahiroi singi manungda issue asiga mari lenana irang thokpa yabagi akiba lakpadagi tangai fadana hostel asi matam khargi oina vacate tobani normal situation laklaba tungda hostel da mahuksagum Mahiroi sing laigani arapadagi lakpa Mahiroi singi damaktadi Manipur University gi guest house da lemna accommodation amadi pija pitak tawri laiba tripura de silsa de yang laiba aduna moi sinsi athaba jinista pe ya da khoi imse guest house da ko open da we la biro ra moi free food be accommodation free morning gi lunch dinner free ai ne sa ta wa ai da thaba jo ka ba sa ka de aduna da lai ning la de ya so de su guest house ba lai ma sa thaba lai ning ba sin da adun lai ona adu moi khara du sa pe ko sa sa ko da do moi gi sa de awa de Class suspend toba asina akaiba lakloidra haina hangba wahangda BC na makataraduna academic process ta apan malaibana suspend tobani karisu problem leiroi class phukat na bagi damakta thorang leire waroisin purakung na bahona bada makok thongba Mahiroi singa wari sanana ba thorang tawri punna gyan tamina duna mahuk sagum academic atmosphere ama purakna na bahona mina se haiki solution ama lapasi masidi has been the way when Canada, but the Masi University now, the way Gazette appeared by President Essent of the set, IG level, Governor level, I think the way education is my Amsinadi, Masi Aquina, Cancel to one, not Masi Yahweh, everything come there. I don't know, my legally or something, my deprived of about conversation and Saturday organization, accompanying. ISTV Paugidamak, Jijent Sharma Amadi, now Phyllis, Manipur University, Kanchipur.
Central Educational Institution Reservation in Admission Amendment Act Chanaba Yaroi Haina Sadul Kasamadi OVC Mahiroi Singna Sangshilakliba Khongjangdagi MU Authority na hostel da Ladiba Singbu Ngarang Numidang Wairam Paubagi Manungda hostel Thadok Hankibadagi Haijingang Ima Kaithilda Ngasi Sujangjafam Lauduna Lady Lamdamadugi Lanai Mioi Amadi Lup Kayana Makogi Damakta Mating Pangi MU Authority ki Thawong Yaningda Funduk Tunangasi Su Main Geta Wakanin from Chataki Manipur University Authority ki mafam da koi na thamjani wo mafam di tasengna Manipur University ki hostel da laiba mairoi singa si koi lai tam jagya bini maram aduna Manipur University ki authority ni logi ki mafam adu revoke to biraga maru oina koi hosteler singa si hostel da nena tana yam santi oina lehen biduna koi makha tana lai tam da basida Manipur University Authority ki side ki hona bi waina koi na mairoi singa hot sinjaga na pe tawjari wena lena makha tana Manipur University Authority na hairiba hostel sing changbiya roi adigi regular class thingjen ki suspend tawgiba adigi hogi ongji PhD scholar ke ama hoi thesis submit tawdu gi ngai dinu leiba mayam si hoi mairu sing ki care mangan mane ai lawi maram madura Manipur University Authority na amtang khanda biraga mairu sing si bo yamna shanti leiba maungda Manipur University ki hostel sing de lehen biduna hoi makha tana laikta man bisda honabiwa Ngarang MU gi hostel singda authority amasung security na chathaki bathawong pumbagi daita si Manipur University Vice Chancellor na thokan bane maramaduna mahak masana pham thadok na ba Joint Students Coordination Committee na dabi tawre KSA gi office ta pangthokpa pawgi mifam amada committee gi convener Thangjam Premanandana Housing University da oiri ba phibam asigi matik saba waroshin ama purakna ba Manipur gi governor amasung chief minister na miyeng changbiu ngarang university gi registrar na hostel da lairiba singbu nungthil Mari Fawada hostel Thadok na ba khangan kiba aduna nupi mahiroi sing khudong sadaba kaya mayok na ki Hauzik nupi mahiroi marifu hena haijingang ima kaithil da changjafam logduna leiri masida hostel number 2 buna karisu haidana lehan bagi maram na karigino security na mahiroi singi mathakta sakti sijina kiba committee na yaning de hari Manipur University na thoshil soibadagi haiba sumu ira ase Tolapuni Manipur University da normal life ta hanjalan nabi damuta Manipur University ki authority na asuma da machine da bli machine da CBC ni mamaduna oji laiba film machine matungina Manipur University ki Vice Chancellor BC ham kuda to ham thado kada bli Manipur ki laiba governor state government ki Chief Minister Simba Manipur ki MP laiba government na su hai no film ase asi matangda miyeng changjuna asu matumda solution pona Manipur ki tamne hum se tamatin jani Patchoi Part 3 Community Hall Waheng Lekai Yumjau Lairembi Nambol Sabal Lekai Nambol Isok Langol View Kombire Ketel Haino Walk Bhakti Vedanta Institute Mission Higher Secondary School Sangai Pro Kwa Ketel Kongpal Chanam Lekai Porompat Mutum Lekai Thambal Khong Junior High School Lilong Singzamai Jingamakha Kongpal Kuyathong Ketel na Jingba Mafam Singda Park Sanawakan Fam Chataki ILP Women Wing gi Luchingbi Elmem Chowina Karigumba State Asida ILP Chana Hanbangam Drabadi MLA Sing Moral Ground da Pham Thadokpiu Hadi Line Party System se Uthokpa Chathanbangam Dragadi Makoi Moral Ground da Pham Thado haiba Wafam Jima Bona Hasi Tamjadi Aduba Akoi Nangasi Line Party System se Saisida Hek Hangriba Hek Line Party System se Chatnaro haibagi waise Hek Haidi Wangi Manipur government na political parties singi mifam kaukiba amasung makata ba khongthang lokhalakli hariba asi miyaunggi mitta utchai bani Kendra da Congress sarkar leiringai da Daksin Bangam draga Housing BJP gi sarkar leiraba matamasida makhoi ngathok janaba jawan thaba thawongni haina khanarok da phangkiba miyaunggi mifam amada phongdokna kre Khanarok Women's Development Association amadi Maira Paibi Singna Chathakiba mifam masina nomagi sintha leptuna leibaki oiba amasung miyamgi hak Pangan binaba sangsilakliba khongjang asida sarkarna thausadana leithokpa ase matamgi maru oiba khangdaba matamgi oina irang namthanaba khonaduna leire miyamgi kholau taroi daba leirabadi mihut oibadagi pham thadokpiro hairi masi haukibada khoigi Congress sarkarna sukoina pairakwa matamsida
ILPC sana hanbang ngamhandraga hojikta moina BJP na paira agba matamsida moi center da salaga koi moi gi sarkar gi mihu sing ji salaga akoi ngangna runi ada thangkat ni khoni na hai ba sing se si se moi se oi da bane ba marum da moi koi gi misam da utsai bani praja sing da irang nim da na ba taw bane sai janing Singjamai Bagabati Lekai upon Bamera Pabina Sinduna, Singjamai Tongkong da Wakan from Chatake. Joint Committee na Zangshilak Pongzang Dam Apung Pana Sagot Kanihari. Uripok Sorbon Tingel, Kangabam Lekai, Kombide Ketilda, Mera Pabi upon Balup Development Club, Youth Section Amasung Suba Hospital, Gestap Singna Wakan from Chatake. Awang Lekin Tabi, Mera Pabi Lupna, Awang Lekin Tabi Bazar Board Tap, Mera Pabi Ahalaman, Chanirom Nasaruk Yaduna Wakan from Chatake. Joint Committee na Zangshilak Pongzang da Sogat Pahaina Amato Oina Warip Loki. Landam Sida ILP Chana Halu Haina Zangshilak Iba Kongzang Isarukama Oina, Lilong Judging Maikay da Leiba Club Taretki Apunba, All Lilong Judging Organization Sinduna Ngasi Lilong Tongda Wakani from Pangtokre. Masing Yam Laba Mahiroi Sing Amade Lamdam Adongi Imai Bel Sing Yauna, Man Road Tangkai Tatuna Wakani from Chatabaduda Sarukya K. Sarkana Tubumatamda ILP Chana Halu, Chana Handaba Tarabasu, Lilong Maikaida Organization Asigi, Ayaba Yaudana, Nan Manipuri Sing Labiaroi, Makoi Lakpa Tarabasu, Saktakse, Utkadabani Haiba Kolau Sing Lauki. Modern College ki Mahiroi Sing Nasu College ki Geta Wakani from Chataki. Mahiroi Sing Ihoda Police na ka hen batabak Chataba Laibak Tibani, Landam Sida ILP Chana Handriba Fauba Henakan Bakongdang Sangsingani Haidi. Kongman John 2 da Laiba Community Hall da su John 1 amasung 2 gi Imai Bel Sing na Wakan from Chataki. ILP gi matang da Sangshilak pa Kongthang kaya da Saruk Yagani Hari. Breastfeeding Promotion Alliance of Manipur, Indian Medical Association, Manipur State Branch, Pediatric Association of Manipur, Imphal Obstetrics and Gynecological Society, amasung National Neonatology Forum, Manipur State Branch na Sinduna, Jatarakiba Malengi Oiba, Mamagi Komlang Pitak Pagi Chayol Thoram, Ardio Lamsang Delusion Cray. Thoramasida Lamsang Kendragi MLA W. Brazavidu, BPAM ki President Professor N. Navakishore, NNF ki President Dr. T.S. Nabasandra, IMA State Branch ki President Dr. T.S. Davali, PAUM ki President Dr. Syam Kumar Laishram Susarugya ki. MLA Brazaviduna, Sarkar ki Thabak Tawi Nupi Singna Angang Unabagi Suti Tha Ahung Khak Pibana, Mamagi Komlang Tha Taruk Soidana Pitak Pahaibadu, Oitoroidabagi Maram Oheli. Adumapu Tha Taruk Suti Pibada Sarkarna Ngamgadra Ngamloidra Haibasi Aruba Wafam Oigani Hari. And I think Manipur is in mortality rate filing game state. I think Manipur shall lay Guava Manipur. Peshasu Kuro Yamatana Yamtobi. Masi promotion of breastfeeding. Slengishu contribution China. The Moirang Multipurpose Higher Secondary School da Class 12 Tamniba Mahiroi PS Nabasandra Misiga Marilena Sem Kibat J Siga Bisnupur SP ga Warisana Bada Yanaba Purpangam Dabadagi Miam na Moirang Katil da Lambi Tingduna Akanba Kongjang Sangsin Kre Police na Miam Adu Tankaina ba Tear Gas Kapada Mioy Taret Sokle Tina Sokpa Mahiroi Amasiza Hospital da Pukatuna Laikanari Kongjang Sangsin ba Mioy Kun Police na Fazin Kre JSG Convener na Hayeng Dagi Bisnupur District Ban Tauragani Lakto Kre Ngasigi Tagdok Aduda Soklaba Rostam Marenbam Chaitara Manga Apok Peranjit Moirang Thoya Lekai Siza Hospital da Pukatuna Laikanari Mahak Mukta High School da Class 10 Tamba Mahiroini Mahaki Oi Thangba Ningju Amadi Fairu da Panbani Misi Asigi Matang da Maraleba Sing Ngarang Fawbagi Manungda Putokani Haina Thazaba Pikibani Adubu Putokpa Ngamdabadagi Ngasi Miyam na Moirang Kaithil Dagi Lamkai Fawba Akanba Kongjang Sangsin Kibani Police na Satakiba Thawngasi Tear Gas Kapagi Manungda Nongmay Maru Kablakpani Haina Maral Siraduna Tawdok Asisu Thigatnaba Dabi Tawri We have to pare ko le hai we have to pare ko le with the when we have to go man putokiu ko piu hai ba satamyang mo na mo na satamyang mo na putok dia ko ko na putoki ko ke mo hai hai ko na ko to putok dia ko sakki ko bari pang du so bari mo na thok ko thok na mo na lo shim bi bisnu buda lo shim bi no ko kan ko irang chakala sagala ko me am cha ko ban Thasigi Anida Yaripo Koro Mamang Lekai Dagi Ranjita Misigi Matanga Sem Kibat Jesina Ngasi Asiba Haksang Lokre
ngarang chief minister ga local MLA yauna unabada mihat pa mioi athuba matamda puthokani haibagi thajaba pirakpadagi asiba haksang laukhibani Ranjita gi mapam angtha amasung yairipok khoiromgi yamlaba miyamna ngarian chingkhokdangi angtha fauduna khoirom phawba yaningdaba khongchat amachatki khoisaunarba miyamna mihada sida chene haina jingnaba yairipok khoirom atawbung leikaidagi laisram ibomza kauba amagi yummai thakre el ibomza hojik yairipok police na investigation tawri Thobal district asu lakliba 15 August Independence Day gi thoramda yekhai thingai ba thoktanaba akanba section thorang lokhatle Additional SP Operation Thobal Dr. S Ibom Cha amadi Commando Oshi Thobal Anand Luchingba District Police ki kangbu amana ngasi ayuk anganbada Kaksin Police Station gi manung chanba Langathenda thiba humbagi thabak chathakre Langathel kangjebungda mioi chamanga rom kokthokuna masa masa gi saktak je sing yengki Bel da tholakpa mioi taret yauna punna mioi tarahumdoi makhatana masak khangdokna ba Kaksin Police da sinakre Haukiba July kunmapanda jingna ningai oiba mawongda sina phangkibi Alice misigi matangda semkiba jesina tongan ba lup kayaga loinana misi asigi asengba langla langjen puthou haiba Davida Tangkhul Baptist Church mamangda wakanifam chatakre misi asigi matangda FIR ama lokhatpaga loinana nimit mangani gi manungda maralaiba sing phagadabani loinana lekhidrabagi imung manungda ex gracia piu haide jesigi wangang loi AC Rising na misi asida tenaba mioi cherak pidra fawba hena kanba khongjang jangsin khani hade ma suicide ni ana topsi ekoi boss modem si fair tawde aduna ekoi fair tawde aduna boss modem si achumbudo photo adugi video clips mayam Manipur gi braja mayam bo udhan bio witness tawon bio aibsini nadradi koi gi JC gi khongkan si left na henka na Insolishingani kunda paugi satok million metric ton lising yangkai hengat handuna saba konadabagi samasya ngakthok na bahonari haina kaugi BCSN Puri na funglukre wapamasi ngasi Central Agricultural University gi makhada laiba College of Agriculture gi sahi sigi oina ari anuk sinabagi thoramda mahakna funglukhibani Tharamadda University asigi din Dr. JM Laishram amadi Director of Instruction Dr. SS Nagrasu thoramapusing oina sarugyake BC Puri na makataraduna University asida tamliba mahiroi khudingmakna chahi amada farmer taradagi tadana soil sample loduna test tawraga kari awat apa leidibagi haiba khangdoklaga awat pasing hapchinnaba pauktak pirabadi Manipur gi hauzik leiriba chathok asidagi hengat hanba ngamgani masina State asina mapalamdagi numit khudingi cheng pusilakliba asidagi kanbada mating pangani University asina chahi asigi India pumbagi oina JRF khwaidagi hena puthokpagi anisuba position tarakpa ase chauthok janingai ni mairoi singna akanba mawongda khonaduna ahanba position puraknaba khonaminasi haiki 260 million metric tons production capacity at present, and by 2020 we will have to add another 50 million metric tons, and these 50 million metric tons cannot be added without intensive knowledge-based agriculture. Nat Sastragi Sarukama Oriba Nat Sankritan da Lotuna Ladiba Tal Kaya Miam da Kanganaba Pandam da Lion Tarita Koba Nat Sankritan da Yumpam Oiba Music Fusion Ama Yumzau Mayum Living Art Academy na Putokadori Manipur Press Club ta Pangthokpa Paugimi Pamada Guru Sanaka Ibotombina Bharat ki Nat Sastra da Miam na Khangdaba Kaya Lady Ariba Matangi Kalani Haiduna Miam na Ka Hena Thawoidaba Dharma Karmagi Oina Khanaba Dharma Karmagi Oina Khanba Oina Tawi Haurakliba Nahasingda Nat Sankritanga Ekhoiga Kari Mari Laine Haiba Khanganaba Honaba si Phai Haiki Guru Thanil na Nat Sankritangi Phajabasu Mangandana Masigi Manungda Lairiba Posak Singh Ngasigi Mirolda Anoba Khudol Ama Tamlabani Haiki Academy Secretary Bhumeshwarna Fusion Music asida Sadin Landin Pung Amadi Tanyay Pung Kauba Lamdam asigi Pung Makhal ani puthokani Lagliba August 13 board ta utkadaba music show asida Lamdam sigi Pung Makhal kharasu utkani hari
Manipur leiramiba sangitan se koigi India dagi mangraba haida marge sangit analyzing toramabani mine tawbanga ponna te kana hairaga thammaga leiba systems akoigi na sangitan gi manungste yaurambane akoina thira kana research tawra kanda adugi pose akoina India da masung prithvi da nata shastra gi music system je nongna takningbagi apamdu akoina mayam da public da adu puthorapui wani Sahiya sigi January amada Kyamgai Muslim awang laikai da laibi Sahida Bibi bu thangna thinduna hatkibada chenaba MD Nur Khan alias Khan ase hauzik jail dagi thoraktuna leire mi hat pa amabu yamna thuna bel piba thong yaning de haina laikhidrabigi mari mata singna paumi singna phongdukre ngasi laikai sida pangthokpa paumi singa unaba amada MD Abdul Wahab na phongdokhibada Khan gi apokpa Abdul Aziz amadi manaw nupana makha tana ki halakpadagi haukiba June thada Sahida gi mapuroiba heart attack duna lekidre miyo ania sina irilbung police station da aranba report kaya pisinduna miyo kulumdoisu police station da kaukhat hale maraleba imung ase khulgi warep matung ina tanthokibane lida hanjin awaba piba thong yaning de mari leinaba singa matik sabe action lokhat piu haike Kyamgai Muslim Mawang Laikai da Mistress Mema Baby Elai Saida haiba nupi ase yamna tamthiba crime ama haibadi yamna uhaidaba tahaidaba amaga loinana koi thangna thinduna laikai simakta ge MD Nur Khan Alliance Khan na hatpi rabagi matungda aikoi ge mahaki mapa oriba case asigi da senari ba mapung oina senari ba MD Khan haiba hojiki Nur Khan haiba nupa asigi mapa amasung mahaki mapa asigi manaw nupa asina sagai gi ahal laman amasung sagai gi lairiba nupi engang sing naha hal khatana aikoi sumon tawira aga police ta koi yamna awaba pibire koi police na masisu hen koi ming hai ba mana tawriba policy da koi ming sanghan janing de aduga masigi action so mahagonda hai ba naharun yauraga masa taret naharun yauraga koi ba halan gani haina ki akham yamna angle khuding mak tege pibira pasina koi hojik makhata na keno tawgoda yamna koi ni paininga yama oire Imphal Mayolda laiba Government Higher Secondary Nepal gi Student Union singna school gi awara passing mention binaba sangshilakpa khongjangda Education Minister Director amadi mari lainaba official singda union gi mihu sing unaduna awara passing yengshilagani haina thajaba pirakhibabu Students Union singna thagatpa phungdorakli Minister na thajaba pirakliba wafam ase August tha manungda sungsoi soidana Pitokpiu karigumba matam asigi manungda thabak oina pangthoktrabadi September amadagi mairoi singna makata na khongjang sangsingani amaromda ngarang khongjang sangsinkhiba Ananda Higher Secondary School gi mairoi singbu Imphal East Police na phu chakhiba thawong yaningdaba phungdukle State Platform of Disabled People's Organization Manipur na Manedaga Kusamnaduna Manipur gi ahanba Disability Commissioner L Ibomcha Tampha Hotel da taramna okre Tharamasida Manipur gi district singdagi lakpa Disabled People's Organization gi mihusingna hauzik disabled singna thengnari ba khudong sadaba singi matangda paudam ke Commissioner L Ibomchana yariba makai mahaki angamba thakta disabled singi khudong sadaba sing kokhanaba honagani haike Commando Complex Quarter ga yum thangnaduna leiba mi amana nupi ama tamthina phubire hare solaba nupi adugi maming Salam Ongbi Ibem Hal chahi kuntra taret mapuroiba Salam Robindro Kawe Manipur Press Club ta pangthokpa paugi mifam amada Ibem Halna mahakbu Jesami Police Station da posting taba Haisnam Danabir Kauba amana maram chadana mai mit khangdana thina phurambane hiramasiga mai lena police da report tawduna phabina ba hairabasu phagat palaitre mari lena ba authority na chap chaba action lokhat piu haire man ai hat kin tawibra jamhangi tawibra hai thina ai magi mathakta sa ma matik ja action lokhat piu nu pi da phubagi ijat mahang ma ai ijat mahang ge tawi ba hat ke tawi ba hai sigi matik ja action lokhat piu ani mai ne ba authority na mathak dai hai je September 30 dagi kulumdai fauba Japan da pangthogadori batara Nepal suba Asian Master Athletics Championship ta India gi mahusinduna saruk yarugadabi lalambung ta khelambam nei kai dagi laitangbam inawi devi da sel gi mateng pangbina ba Healthy Women Society lalambung ta khelambam nei kai Youth Development Organization amasung Images of Manipur na Fund Drive Committee amasem khre Committee asigi convener Jinendra Maibamna Manipur Press Club ta pangthokpa paugi mifim amada L Inawina Japan chatpagi
khongchat asida lupa lakh ama lising humpurom changlaba yari adubu mahak cancer gi victim ama oirubadagi Tata Hospital Mumbai da layeng bada lan thumpumna mak loikhibana committee asina mahaki damak sel gi mateng lawnabagi warep lawbani masida miyamna angamba mateng pangbiu hauji fawbada Healthy Women Society lalambungna lupa lising kun gas ki mapuna lupa lising tara mateng panglakle hari ꯑꯩꯈꯣꯏꯅ ꯀꯩꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯅꯤꯔꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯖꯤꯛ ꯇꯁꯦꯡꯅ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜ ꯃꯨꯝꯕꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯀꯦꯟꯁꯔ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯈꯤꯕꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁ ꯂꯩꯇꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯖꯣꯏꯟ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯖꯕꯅꯤ ꯖꯣꯏꯟ ꯑꯦꯀꯥꯎꯟꯁꯤ ꯁꯤꯟꯗꯤꯀꯦꯠ ꯕꯦꯡꯗ ꯍꯥꯡꯂꯤ ꯃꯁꯤꯗ ꯑꯉꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯕ Anti-malaria man Thawal district ki oina su ngasi DC Thawal Tiranjit na Charangpat multipurpose hall da hokre District Vector-Borne Disease Society Thawal na sinduna pangthokiba thoramasida Charangpat Gram Panchayat ke Pradhan L Anita CMO Thawal Dr S Sarat Kumar DMO Thawal ke C Mangang Charangpat ki Upar Pradhan M Ibobisaksu Sarugya ke Thawanga mari lainana mahiroi singi oiba malaria ga mari laina ba hiramda quiz amasu pangthoki Insolusingani taragi February mapanda urep uyung tamkiba ITI Lilong Chawom Maiden Khul ngasi fawba lusindana thambabu Lilong Mandal BJP Manipur Pradesh na hakshina lawi hari Amaromda Community Health Center makha lekaigi infrastructure matik sadabana anaba singda khudong sadaba kaya mayoknare loinana kendra sigi lambi thongi phibam asuki matik phatre hiram singa sida mari lainaba authority na mieng changbiu hari hauji sanabagi pau Nasigi sanabagi pauda Manipur da hockey sanaroi sing masing handarakbagi mami chauna uba phangni haina handak solution khiba kunchuba Commonwealth Games ki hockey masana da silver medal lor khraba Indian team da saruk yaruba Manipur gi international player ani KS Kothajit amadi K Chinglen sanana phunglukhre wafama singasi ISTV news ka akhanana unaba amada phunglukhibani Defense oina sanariba Kothajitna hockey sanafam ground ase akaknaba matam kharakak hangbana ingkhalak liba sanaroi singda kanaba piba watpagi mami taba mali haiki han koina sanaringai aduga koidi mamang sanaringai sanaramba ga yengnarga di huji hockey yamna kya sanadre aduna habdi trapchuk ayuk tang practice toy pung amani ayunung din hangbiraga di angang hangaga dum thambiraga di masana extra practice to woro moiro on to we to hanadai sana buda player me di hanadai masing handa budona u yaitar Amarom da midfielder oina Indian team da sanari ba Chinglen sanana atai state ka yengnaru bada chauna khena ba over phangi phungluke Manipuri hojik lairi fibam jidi yam thina kana tawre kaino habdi ground matang chana hangbi de khoi Manipur de practice only morning khak tawi ado khoi na mapalam da practice to ji ground je dum 24 hour dum hanga thambi practice toning ba individual ni khang dia mani khang de adum ni mapalam de dum hangbi de thami Chairak sida hockey masana ase fagat hange hairabadi district atai da su Astro Turf ki ground lehning bagi apamba Kothajit na phungluke Manipur da hockey je chokolan yaraga di habdi district khudi maktana to district amani da district ani gumba mukta thabiba adu ga di haib mafam du gi oina player me am solakani hadi hujik lai ji imphal dang lai ni na imphal area da am boin chane dwara pad lai ba player ge ju grass to chane du grass ka trap ko yam khene grass ta di fitness kya khang bangam di trap to chana kan da fitness kyam choli kyam kali da du loi khangam Adumak pu Chinglen sanagi motadi tournament masing khara yamna pangthok haningi haiki hi Manipur de tournament jo wale tournament je chahi jimda amakhak tawbagumba adagi ground aina nga sa hijackre ground je changnai na hangbiradi players tholakani amu hena adu matungina tournament jo khar toin tawbiba madakatai Adumoy namak makhoi ani gi asadi Olympic ta champion oiba haibasini men on Asian Games gi ko gi aim ne to Asian Games da koi goal laga di Olympic qualify hoi gain aduna usi Asian Games ye am
मेन होइना एशियन गेम्स की एम ने मैम तौनाई एशियन गेम्स सिडनी ख्वाई मरु होइना एशियन गेम्स सिदा गोल्ड मेडल लौरदी अखोई ओलंपिक क्वालिफाई डायरेक्ट नि नत्रदी अमु ओलंपिक क्वालिफाइंग गे अमु क्वालिफाइंग राउंड अमु सानबम दा कताई अदि एशियन गेम्स सिदा अखोइना गोल्ड हेक लौरदी ओलंपिक क्वालिफाई होरे District Sports Association Bisnupur na sinduna Bisnupur Mini Stadium da team ni pana saruk yaduna chathariba Mari Suba di Majabi Kabui Memorial Super Division Football League ki ngasasana kibada Sai Sak Utlona GDC Thinungaibu goal amada maitiba piki Hayeng GMC Pubala amadi FC Moiranga sanagani District Sports Association Kaksing na sinduna Association asigi playground da team tare na saruk yaduna chathariba tare suba Kesor Kumar Memorial First Division Football League Tournament ki ngasasana kiba ahanba ground da Youth Progressive Organization Sorana Social Welfare Club Kairakpu goal manga amada maitiba pikre Anisba ground gi sana kibada Kaksing Popular Sporting Club ta Youth Welfare Union Kaksing bu goal maris noda maitiba pikre Hayeng tarawm du suba Super Division Football League Tournament ki match oina ahanba ground da United Brothers Sporting Association Mantak amadi Thongzau Union Club ka sanagani Anisba ground da Friendship Sporting Club amadi Social Welfare Club Waikhonga sanagani Taka Thangmeban amadi Kesamthong Kendra Tarahumde suba Laijing Ningthau Ahalol League Kam Knockout Kang Trophy gi final da thengnaragani Laijing Ningthau apun ba kangkut thangmeban na sinduna Laijing Ningthau sanglen da Kendra Taramathoi gi kangkut taranithoi na saruk yaduna chathariba Taramathoi suba Laijing Ningthau Ahalol League Kam Knockout Kang Trophy gi ngasi sanakiba anisuba semi final da Kesamthong Kendra kangkut na thangmeban Kendra kangkut pu Panjil kunithoi kunmathoi da maithiba piduna final changkibani Thasigi tangtara da Thaka thangmeban amadi Kesamthong Kendra ga sanaragani Aroi thoram da Hana Medical Director Oiramba Dr. C.S. Ramani MPCCI gi Secretary Jotin Waikom Ward number 1 gi Councillor S. Binarani na Thoromapu Singh Oigani Hana Yithoktuna Lairuba Imphal East District Football Association Sinduna Komalampa ki Artificial Turf Ground da team ni pana saruk yaduna chathakiba Maharaj Kumar Ganendra Jit Memorial Super Division amadi Moirangthem Ibobi Memorial First Division Football League thasigi tang taramathoi dagi makha taba match sing sanaba horagani haina Imphal East District Football Association ki General Secretary L. Joti Moiroi na thadorokpa cherol amana khangalakli All Manipur Bodybuilder Association gi Hana President Oibatanatna Lifetime President Oina Achawa Thaudang Lauramba Ningthauzam Brajamani na Masagi Mayum Sagolbal Wahengbam Laikai da Thasigi Tang Tarukta Ikang Khangogdana Laikidababu Association Asina Athuba Mifam Ama Phamduna Awaba Phongdukre District Table Tennis Association Imphal East na sinduna thasigi tang kunmathoi dagi kunmari fawba DM campus da leiba Manipur Table Tennis Association gi indoor hall da State Open Ranking Table Tennis Championship pangthulagani hari sarugyaning ba sanaroi singna thasigi tang taramapal fawba gi manungda District Table Tennis Association Imphal East gi Secretary S. Biswajit tagi akupa marol khangba yagani hari September ki tang kun amadi kunmathoi da Kolkata da pangthogadoriba kunmapan suba East Zone Athletics Championship ta sarugyana ba Manipur Athletic Team khanbagi trial selection thas ki tang taramathoi gi ayuk pung taruk makhai tabada Kumalam Park Main Stadium da pangthuklagani haina Athletic Association of Manipur gi Secretary Ito Trongbamna khangalakli Manipur Cricket Association gi Affiliate Unit Club Organization singi chatliba chahi ing solusingani taramari amadi taramanga gi Annual Affiliation Renewal amadi New Affiliation taunabagi thasgi tangni pandagi taramari fawba Kumalam Park Sports Complex ta pangthuklagani hari Manipur Badminton Association sinduna Dam College Campus ta Dam College Complex ta leiba Manipur Badminton Association gi Indoor Stadium da Sanaroi Chani Humudana Saruk Yaduna Chathariba Yankaimapan Suba State Badminton Championship ki tongan ba category singi ngasi sanakiba Men's Doubles da K. Brandon Amadi T. Thangboy gi jura L. Romesh Amadi R.K. Kaiku gi jura A. Rudrajit Amadi S. Rosan gi jura C.S. Naubo Maitei Amadi L. Rinki gi jura P.S. Kennedy Amadi Y. Ojit gi jura K. Zadumani Amadi L.
Gitaranjan ki jura RK Devjit amadi W James ki jura ICI faba amadi L Dines ki jura mai paktuna mathangi round changkre men single ki sanaki bada ICI faba K Krushen L Romes E Ibungo CS Nauba L Momo A Powerman Y Ojit I Yaitomba S Punchiba Y Malemnganba amadi M Arun Kumar ahanba round mai paktuna anisba round changkre sahi tara manga makhagi nupa masagi doubles ki sanaki bada K Dinku amadi KS Manjit ki jura N Nandaras amadi Y Kumal ki jura mai pakre sahi sigi nupi masagi singles ki sanaki bada A Angelina KSS Maheshwari S Sonia mai paktuna matangi round changkre Housing asinong magya ing asagi pau ICAR lampel pataki phangba pau gi matungina ngasigi khwaidagi saba degree Celsius kuntrani thoi dasmik manga khwaidagi ingbana degree Celsius kunmari nungsita yawba ising manil gi chang ayukta chada humudra taru nungthildana chada humudra nongju gi chang amadasmik nipan millimeter ne Haujari bada marui pau amohna Singi district singda anoba subdivision manga nauna hangdokna ba cabinet na warip lokre All political party na center takshin bakanaroi MLA humpuna ILP chana hanaba takshin biu haina BJP na phungdukre amadi Central Educational Institution Amendment Act 2012 ki matungina MU da mingchan bagi reservation policy chana bani haina BC Professor S Nanda Kumar Sharma na phungdukre ngasi go na dia STB na pizaba pau mata solution jare ming tabir ba singbu amka hana khurumjare